budget khaktan natana violence solution to ngamde Modi ji na pikiba commitment honorable prime minister na pikiba commitment do hojik amuk change tawre ahong bulai Indian government gi ngasi parliament da thamkhiba budget 2024-25 si Manipur gi oinadi hanna Manipur si neglect tawraga leiriba asida Manipur gi leiriba present violence asi amasung Manipur da handak thangna flood ki ising chau gi mayok nakhiba adagi hailstorm adagi land tabagi nonglei nuksit ki thangna na anirak ahumlak mayok nakhiba violence na soklaba yung kai mayam mangraba adagi internet displaced people mayam singsi aikoi Manipur parjana handak si yam chauna expect tawrami adu hadaki budget 2024-25 Modi 3 na puthorei basidi Manipur ki aikona asa chauna tawram basi karimta yaudaba base masi aikoi nungaite ade parja singna su yamna harauroi central government na 2023 gi May gi ahum dagi thoiba irang chatharakwa awaba leiriba pochai phangdabagi adagi chanabagi scarcity adagi thoiba adagi violence ki awaba mayam jingsi achauba package sama kaithoaga Manipur si karigumba kharadi ningba thungani karigumba khara khangani Modi 3 haibase masina afaba khara pirakani khalamani adubu budget sidi madugi tayona khre maramasina masigi da piriba masi Manipur neglect tawuni haina lawi loinana North East India gi su Assam gi flood ki khaktang palaga North East India gi oiba development infrastructure gi kari gi welfare gi oiba sisu pande aduna Modi 3 gi budget side masidi aikoi Modi gi saukri kananaba budget amani haibasi hainingi maramdi masigi budget sida Andhra Pradesh ki Bihar gi Assam gi khara BJP ruled state sing kharadi aikoi reflect tawi eduga budget sidi Bharat ki state sing union territory sing masi punamaki general oina manaba akoi gi amada tawnai mahosana adubu masigi laingak sigi oiba state khara khakta da importance piba aduga state khara makhaina miraibagi maroina Manipur ju miraibiri masidi Modi 3 gi sakuri kananaba budget ni haina simajoi hainingi BJP hojisi government se sinadi mogi voice ama center da lakhum thoktabra haiba wakhum to sai chame masigi matang sidi aikoi gi leiriba state government se masina Manipur gi hojik leiriba situation sida aikoi mayam se double engine government ne hainaribini parjana double engine government ni degi state sida BJP government nam leiraga center government sida package se phaktana porakadabani ngamgadabani haina aikoi khalibni ba adubu masigi budget khaktan natana violence solution to ngamde budget tasu Manipur gi asuk wana Prithvi pumba masida leiriba mayam se masina muna condemn tawriba pose Manipur gi asigi remedies khara measures khara karimta fanda reflect tawgidabse masi mafam sida akoi gi double engine gi makhada leiba lengak ama lei haibidu gi kanabasi phangdi haina lawi loidana masigi economy survey ngarang thamgi basi masida su 2023-24 economy survey gi ngarang thamgi basi da su masina chakhotpagi mami ure haidana thami aduga aikoina masigi contradiction je masidi economy report 2023-24 mari leirana 2024-25 ki budget masida uri basi moina ulliba reflect tawriba GDP masigi mayam si sum hena India si sokchilakba awaba adi mayam du ulli masida economy survey report 2023-24 je masida ulibasi 6.5% to 7% se masi
2024-25 sida GDP se wangkhalakpa ngamgani hairibne ba ado hairiba sidi masidi masigi yamna sangsu sangdriba 2014 da Prime Minister matamdugi Prime Minister Manmohan na magi aroiba tamgi 2014 do adugi financial year duda ngasai GDP je adum nipan 8% jawrumabne ba ado hujikti ngasai 4 dagi 5 dagi 5 point something adagi 6.5 ana sida target tawribse India se growth lai hairibi se masi aidi practically economy survey report sisu adagi budget sisu masi parjana harauroi aduga masigi budget sida yauriba tax ki regime sisu akoiji overnight akoigi tax akoigi kanoigi GST masigi adagi overnight tax akoigi implementation anova regime ama tawba sida akoiji tax terrorism chathare mayam si tax khaiba khomba khongatpa collection tawba hiram khudimakta aikoigi tax se lawba masina tax terrorism ama chathare hainaribse still continue Modi 3 da only handaki sida tax magi regime si sarkar ki karmachari sing da khara exemption tawba khopa kitang changes khara ma lei but adudi aikoigi lairaba singi adagi middle class family mayai oina aikoigi khara waba yamna waba adugumba singdadi reflect tawde ahongba leite aduna tax terrorism je dum chathai loinana masigi kenosi thabak pibagi sahi manga sida tam Modi 3 sigi sahi manga sida mahakna the union minister finance na lauthui basi 4.1 crore sahi manga sida thabak pigini haibini adusu within an amount of rupees akoigi 2 lakhs crore si kaithoga crore mariga dasmik ama sigi thabak si job chahi manga sakna pini haibini ba adudi matang sida laibo wafamdi Modi 1 and 2 da sahi amada mi crore thabak pini haibini ba aduna last 10 years da man Modi ji na pikiba commitment honorable prime minister na pikiba commitment do hojik amuk change tawre ahong bulai aduna sahi tara da pikiba commitment do loina muk tungoinarmaga sahi manga sida anoba muk hairakpase masi parjana masi su yamba su nate aduga asai commitment si soiraga amuk false promise to amuk hojikhi amuk pi akoi piri aduna masi su yam laibak thibani sahi manga khaki amu hairei hauki sahidana thabak piba ngamkidaba khokidaba su pande aduna masi akoigi miyam parjana harauroi aduna masi parjada propaganda tauba honorable chief minister na adagi hairiba dusu handaki economy survey report amadi budget sina nungai yaipaba porani adagi sakho torang porane ga hairije masidi akoigi dum hairiba Modi 1, 2, 3 masidi all wine in the new bottle hain haibi yai maramdi ahongba kasu leite adagi hen praja wai hauji scarcity of the cooking gas petroleum products pochai gi maman yam heli tax ki ahongba leite adagi farmers singi awaba mayam farmers singi awaba mayam haibidi sahi tara amuksi farmers sing all India da leriba farmers singna MSP phangallu minimum support price masi phangalakanda aikoigi farmers ngi komthokpi haibini ado hojikti masidi cherry-pick haidana aikoigi mioi kharakhaki selected peoples kharakhaki haibtai haibidi ina kaira kunba adagi marup mapang khara khangatlaga adugumba cherry-pick aikoigi adugumba haidi kharakhak khangatlaga selected people kharagi adugumba semba budget amani aduna masigi economy survey ni haibidi hairiba sakhot horang tawni adagi growth leirani hairibsi mioi kharkha ki tawi haibini aduna lairaba mayam sing middle class family sing dadi masigi reports
ꯑꯗꯒꯤ ꯃꯁꯤꯒꯤ ꯕꯖꯦꯠꯁꯤꯅ ꯀꯥꯟꯅꯕ ꯊꯣꯏꯗꯣꯛꯅ ꯄꯤꯔꯣꯏ ꯑꯗꯨꯅ ꯄꯤꯔꯤꯕ ꯑꯣꯅꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯕꯤꯛꯁꯤꯠ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕꯁꯦ ꯆꯤꯟꯗꯗꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯄ ꯏꯟꯗꯤꯌꯥ ꯑꯃꯒꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯕꯤꯛꯁꯤꯠ ꯏꯟꯗꯤꯌꯥꯒꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯁꯤꯗꯤ ꯃꯃꯤꯡꯇꯒꯤꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯍꯤ 10ꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯈ꯭रे ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯍꯥꯏꯖꯤꯟꯕ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯅ ꯃꯤꯌꯥꯝꯗ ꯐꯣꯜꯁ ꯀꯃꯤꯠꯃꯦꯟꯠ ꯄꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯈ꯭रे ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯀꯣꯅꯣꯃꯤ ꯁꯔꯚꯦ 2023-24 ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ 2024-25 ꯁꯦ ꯃꯁꯤꯗ ꯌꯥꯝꯅ ꯋꯥꯌꯁ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯈꯛꯀꯤ ꯍꯥꯏꯕꯗꯤ ꯕꯤꯖꯦꯄꯤꯒꯤ ꯁꯔꯀꯥꯔ ꯍꯤꯡꯅꯕ ꯈꯛꯀꯤ ꯁꯦꯝꯕ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯈꯔ ꯈꯛꯀꯤ ꯁꯦꯂꯦꯛꯇꯤꯚꯂꯤ ꯑꯣꯔ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯀꯤ ꯁꯦꯂꯦꯛꯇꯤꯚꯂꯤ ꯁꯦꯝꯕ ꯀꯨꯔꯁꯤ ꯕचाओ ꯆꯧꯀ꯭ꯔꯤ ꯀꯟꯅꯅꯕ ꯑꯗꯨꯒꯨꯝꯕ ꯕꯖꯦꯠ ꯑꯃꯅꯤ ꯑꯗꯨꯅ ꯍꯥꯏꯅꯤꯡꯉꯤ